Yoo Thaklubadagi Meeoi ani Leikhidre, Amana Laikannari, Pawasi, ngasi nungthil phongkhiba paujel pausedagi laukhatchabane. Yamna tangna thokpa thaudok amada ngarang kaksingda Meeoi ahum Yoo Thaklubadagi Meeoi ani Leikhidre, Amana hospital da Laikannari. Police ki paw matunginna ngarang numidang pung 8:40 rom tabada Kaksing district king Kaksing chupnang laikai sambalai parengda thokibane. Laikai adumaktadagi yengkhom ibomcha chahi marfugani thoi. Yengkhom niladaja chahi humbudraga mari amade naurem ibotombe chahi humbudraga manga hairiba Meeoi ahum ase Yoo thakminakhe hairiba Meeoi sing aduna Yoo thaklaba matungda mayumda hanagi lemauba Yoo laururaga thaklubada purakliba Yoo adu pesticide oirambadagi mafam aduda kok ngauba amade oba haurakhi haire khudak aduda Kaksing Jivan hospital da pukhatuna laikanana bahonavada laibak thibadagi yengkhom ibomcha amade yengkhom niladaja layengba ngamdana laikhidavani haire Makoy ani machin manaw neng Yoo thangmina ruba naurem ibotombina hauji Jivan hospital gi observation room da Laikannari makoy na thakluba pola madu kari yaubagi haina laboratory da thakre Yoo di case ama lakhotpaga loinana Leikhidre bani gi haksang Jenims ta postmortem tawkhre hayeng imung manung da khusinaragani haire RK Kaikugi Yumda Nongmei Kapsillamle pawasi ngasi nungthil phongkhiba paujel pausedagi laukhatchabane Handak pangthoki bataraga nipan suba Lok Sabha ki mikhalda independent mirep oina bot lepkhiba RK Kaikugi Yumda sakhangdaba singna Nongmei Kapsillamduna aki akhang pohallamle ngarang numidang pung 10:30 rom taba matamda city police station gi manung sanba thangmaiban maisnam lairakta leiba RK Kaikugi Yumthakta sakhangdaba singna Nongmei rauna ma kapsillambani haire Nongmei Kapsillambagi thokdok aduga mari leinana RK Kaikuna hai Haujik oiriba laibaki phibam masida khulai paiba isilinau singna license gun paiba amade Yoona chingba mayai ka bachinjak sing charaga yumlakta Nongmei kapsinbagi thawong asi tawbigano ngarang kapsillamkhiba Nongmei maru adu mahaki manaw nupa RK Amarjit ki jinga amade seling fauraga mahaki tumpham ka da tarakhibane tumpham ka aduda RK Amarjit ki loinabi amade pikliba masanupa su tumduna leiribane karigumba Nongmei maru aduna nupi angang da palamlabadi laibak thiba thokdok thoklamba yai Asigumba thawong asi amukana thogan biganu hai kheng Nongmei Kapsillambagi thokdok aduga mari leinana ngasi ayuk Imphal West Police Station gi team ama laktuna yengsinbaga loinana FIR ama laukhatkhre haire Khongsang Railway Station da tangai fadaba polam sing thunglare Mathang Chahida Imphal da train Youraklaba Yana Leire CM pawasi ngasi nungthil phongkhiba paujel pausedagi laukhatchabane Manipur gi lifeline oiriba National Highway anida matam gi oiba irang amade landslide thoklakpadagi Manipur da tangai fadana changba polam sing matam sana phangba ngamdriba si Manipur da train Youraklabadi kokpa ngamlagane mathang sahi 2025 ki mayai gi saruktage Manipur da train Yourakpa yabagi phibam leire haina Manipur gi chief minister N Birena phongdokre wafam asi ngasi Khongsang railway station da humlak suba oina nongma da tangai fadaba polam puba food grain consignment taramna okpagi thauramga mari leinana wafam asi phongdokhibane Water Resource Minister Awangbaw Niumai Hill Area Committee gi chairman suwediba MLA Dipu Gangmai yauna tongan ba official kaya na saruk yaduna pangthokiba Khongsang Railway Station lamthaba gi thauram aduda Chief Minister na hai Khongsang Railway Station asi mapung phana mathau tawrabadi Jiribamdagi kilometer chaniga kunlom lapna truck ta seng yauna tangai fadaba polam sing lobagi khudong chadaba dudi mayok nararoi Station asi loisina bahona bada tupul gi tunnel hutpada landslide thokiba maramna railway gi thabak sing asi thintaduna lakhiba nei ngasi cheng metric ton 8,000 pusilakpa asina cheng gi leiramba awaba du kokpa ngamlaga nei ngasi pusilakliba cheng yauna tangai fadaba polam pusilakpa humlak sure haukiba tha taraga mari asida Manipur da thokliba irang asina maram oiraga nongmada sangdaba yadraba polam sing fangana bahona bada tongan ba central force amade State Force na mateng pangduna lakle Khongsang Railway Station asi mapung phana loisina bahona bada Khongsang gi khunja sing village jeep yauna Assam Rifles BSF amade Manipur Police na lawkhiba thaudang adubusu Chief Minister na thagat kheng